ꯖꯦꯛꯁꯟꯗꯨ ꯁꯅꯥꯒꯤ ꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯣꯅꯤꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯔꯨꯝꯗꯨ ꯏꯍꯥꯡ ꯍꯥꯡꯗꯅ ꯂꯩꯔꯝꯕꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯗ ꯖꯦꯛꯁꯟꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯁꯤꯁꯇꯔ, ꯁꯤꯒꯤ ꯔꯨꯝꯗ ꯂꯩꯔꯝꯕ ꯄꯦꯁꯦꯟꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯁꯦꯟ ꯑꯗꯨꯗꯤ ICU ꯔꯨꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯛꯁꯟ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤ ꯄꯨꯟꯅ ꯐꯥꯎꯔꯝꯃꯤ. ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯄꯦꯁꯦꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯑꯃꯗꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯔꯖꯔꯤ ꯑꯃ ꯑꯃꯨꯛ ꯇꯧꯔꯨꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯐꯒꯠꯂꯛꯄꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯅꯦꯝꯈ꯭ꯔꯦꯗ. ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯖꯦꯛꯁꯟ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯇꯣꯅꯤꯅ ꯂꯩꯔꯤꯕ ICU ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ. ICU ꯔꯨꯝ ꯄꯔꯦꯡꯗꯨꯒꯤ ꯍꯣꯜꯋꯦꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯖꯦꯛꯁꯟꯅ ꯎꯔꯤ ꯇꯣꯅꯤꯒꯤ ꯃꯄꯥꯅ ꯍꯣꯜꯋꯦꯒꯤ ꯋꯦꯇꯤꯡ ꯔꯨꯝꯒꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ. ꯖꯦꯛꯁꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯤ ꯇꯣꯅꯤꯒꯤ ꯃꯄꯥꯗ, "ꯕꯕꯥ, ꯇꯣꯅꯤ ꯀꯃꯥꯏ ꯇꯧꯔꯒꯦ?" ꯃꯄꯥꯗꯣ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯈꯠꯂꯛꯏ. ꯖꯦꯛꯁꯟꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯗꯣ ꯁꯣꯔ ꯇꯞꯅ ꯍꯣꯟꯇꯣꯛꯂꯒ ꯃꯀꯣꯛ ꯐꯦꯠ ꯑꯅꯤꯔꯛ ꯍꯥꯏ. ꯖꯦꯛꯁꯟ ꯁꯣꯔ ꯈꯪꯍꯣꯟ ꯍꯣꯟꯇꯣꯛꯂꯒ ꯇꯞꯅ ꯐꯝꯊꯩ. ꯃꯁꯥꯗꯣ ꯄꯥꯈꯠꯄꯒꯨꯝꯅꯁꯨ ꯊꯛ ꯅꯤꯛꯂꯤ. ꯃꯇꯧꯗꯨꯗ ꯇꯣꯅꯤꯒꯤ ꯃꯄꯥꯅ ꯍꯪꯂꯤ, "ꯖꯦꯛꯁꯟ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ?" ꯖꯦꯛꯁꯟ ꯇꯔꯪ ꯑꯃꯗ ꯇꯣꯅꯤꯒꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯕꯕꯥꯗ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ?" ꯃꯄꯥꯗꯣ ꯉꯛꯆꯥꯅꯅ ꯍꯪꯉꯤ, "ꯀꯩꯅꯣ ꯍꯥꯏꯌꯨ, ꯑꯩꯅ ꯈꯪꯗꯕ ꯀꯔꯤ ꯋꯥꯅꯣ? ꯏꯄꯥꯗ ꯋꯥ ꯂꯣꯠꯀꯅꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ." ꯖꯦꯛꯁꯟ ꯃꯀꯣꯛ ꯐꯦꯠ ꯍꯥꯏꯔꯒ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ. "ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯕꯥ." ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯖꯦꯛꯁꯟ. ꯑꯩꯒꯤ ꯏꯆꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯗꯅ ꯐꯃꯨꯡ ꯃꯊꯛꯇ ꯅꯨꯡꯁꯤꯠꯇ ꯇꯥꯎꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ. ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯇꯧꯔꯨꯔꯤ ꯍꯥꯏꯕ ꯏꯄꯥꯅ ꯈꯪꯕ ꯉꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯗꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ." ꯖꯦꯛꯁꯟ ꯁꯦꯡꯅ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ. ꯇꯣꯅꯤꯒꯤ ꯃꯄꯥꯒꯤ ꯅꯝꯍꯪ ꯍꯪꯕ, ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯗꯨꯅ ꯃꯥꯕꯨ ꯁꯦꯟꯐꯝ ꯂꯩꯍꯟꯗ꯭ꯔꯤ. ꯃꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦꯡꯅ ꯍꯥꯏꯌꯨ ꯖꯦꯛꯁꯟ, ꯏꯄꯥꯗ ꯋꯥ ꯂꯣꯠꯀꯅꯨ." ꯖꯦꯛꯁꯟ ꯍꯟꯗꯛꯇꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯈꯨꯝꯃꯤ, "ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯕꯕꯥ, ꯑꯁꯦꯡꯕꯗꯤ." ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯍꯦꯟꯕꯒ ꯖꯦꯛꯁꯟꯒꯗꯨ ꯔꯤꯀꯤꯒꯤ ꯔꯨꯝꯗ ꯆꯪꯉꯛꯂꯝꯃꯤ. ꯂꯥꯏꯕꯛ ꯐꯕꯅ ꯔꯤꯀꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯔꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ. ꯃꯈꯣꯏ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯅꯤ ꯈꯟꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯅꯤꯃꯛ ꯑꯗꯨ. ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯔꯤꯀꯤꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯤ. ꯖꯦꯛꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ?" ꯔꯤꯀꯤꯅ ꯈꯨꯝꯃꯤ, ꯀ꯭ꯂꯠꯆ ꯁꯤꯖꯤꯟꯅꯔꯗꯤ ꯆꯠꯄ ꯌꯥꯅꯤꯌꯦ." "ꯑꯗꯨ ꯀꯩꯒꯤꯅꯣ?" ꯖꯦꯛꯁꯟꯅ, "ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤ ꯑꯃꯨꯛꯇ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯦꯟꯕꯒ ꯖꯦꯛꯁꯟꯒꯅ ꯔꯤꯀꯤꯕꯨ ꯁꯧꯗꯨꯅ ꯍꯧꯒꯠꯄꯤꯔꯤ. ꯃꯥꯒꯤ ꯃꯁꯥꯗ ꯊꯤꯜꯂꯝꯕ IV ꯅꯤꯗꯜ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯤ. ꯑꯗꯨꯒ ꯁ꯭ꯋꯤꯇꯔ ꯑꯃꯁꯨ ꯂꯤꯠꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯠꯆ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯄꯤꯔꯤ. ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅ ꯔꯤꯀꯤꯅ ꯍꯪꯂꯤ, "ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ?" ꯍꯦꯟꯕꯅ, "ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯅꯤ." ꯔꯤꯀꯤꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕ ꯍꯥꯏꯕꯣ? ꯒꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯊꯤꯕ ꯐꯪꯂꯕ꯭ꯔꯣ?" "ꯍꯣꯏ" ꯍꯥꯏꯕꯒꯨꯝ ꯖꯦꯛꯁꯟ ꯃꯀꯣꯛ ꯅꯣꯝꯂꯤ. ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯔꯤꯀꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. "ꯑꯁꯦꯡꯕꯒꯤꯔꯥ? ꯑꯁꯦꯡꯕꯒꯤ ꯁꯣꯂꯨꯁꯟ ꯐꯪꯂꯕ꯭ꯔꯣ?" ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯕꯥ, ꯂꯥꯡꯒꯅꯨꯁꯤ, ꯇꯨꯃꯤꯟꯅ ꯆꯠꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯦꯂꯤꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯦꯟꯕꯅ ꯃꯥꯒꯤ ꯕꯕꯥꯗꯒꯤ ꯂꯧꯔꯛꯄ ꯀꯥꯔꯒꯤ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯔꯀꯤꯡ ꯂꯣꯠꯇ ꯂꯥꯛꯂꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯀꯥꯗꯨꯅ ꯍꯦꯟꯕꯅ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯤ. ꯔꯤꯀꯤꯒ ꯖꯦꯛꯁꯟꯒꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯏ. ꯔꯤꯀꯤꯅ ꯕꯦꯛ ꯁꯤꯠꯇ ꯑꯗꯨꯒ ꯖꯦꯛꯁꯟꯅ ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ. ꯂꯝꯕꯤꯗꯨ ꯏꯃꯝ ꯃꯝꯃꯤ. ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝꯅꯤ. ꯑꯗꯨꯕꯨ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯦ. ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯅꯝꯊꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯤꯡꯁꯤꯗ ꯃꯥꯌꯣꯛꯅꯕ ꯂꯥꯛꯂꯤꯕꯁꯤ. ꯍꯦꯟꯕꯅ ꯒꯥꯔꯤ ꯊꯧꯔꯤ. ꯖꯦꯛꯁꯟꯒ ꯔꯤꯀꯤꯒꯅ ꯑꯥꯎꯠꯁꯥꯏꯠ ꯚ꯭ꯌꯨꯗꯣ ꯑꯁꯨꯝ ꯌꯦꯡꯂꯤ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯒꯤ ꯔꯤꯀꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯒꯦꯝ ꯑꯗꯣ?" ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ, "ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤ. ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏꯅ ꯄꯤꯔꯗꯕꯅꯤ."
Ricky tumi lay Jackson amuk makha taraklami. Thawai Miriel Singduga ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯇꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯣꯡꯐꯝꯗꯨ ꯇꯧꯊꯣꯛꯄ ꯇꯥꯕꯅꯤ. ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 6 ꯈꯛꯇꯗ ꯇꯧꯒꯗꯕꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯐꯪꯂꯣꯏ. ꯔꯤꯀꯤꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ. ꯑꯗꯣ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯄꯤꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ? ꯖꯦꯛꯁꯟ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯍꯣꯔꯔ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯣꯡꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯧꯊꯣꯛꯂꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏ ꯗ꯭ꯔꯣꯞ ꯑꯃꯃꯝ ꯍꯥꯞꯂꯒ ꯑꯃꯨꯛ ꯅꯧꯅ ꯃꯣꯡꯐꯝ ꯑꯅꯧꯕ ꯇꯧꯊꯣꯛꯂꯒ ꯐꯨꯝꯒꯗꯕꯅꯤ. ꯀꯩ ꯍꯥꯏꯅꯤ? ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯞꯂꯒ ꯑꯅꯧꯕ ꯂꯩꯐꯝ ꯑꯃ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯁꯨ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ. ꯃꯣꯏꯒꯤ ꯃꯣꯡꯐꯝꯁꯤꯡꯗꯣ ꯍꯦꯟꯕ ꯏꯕꯥꯅꯤꯅ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯂꯕꯅꯤ ꯉꯁꯥꯏꯅ. ꯔꯤꯀꯤꯅ ꯑꯃꯨꯛ ꯍꯪꯉꯤ. ꯇꯣꯅꯤꯒ ꯁꯅꯥꯒꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯗꯣꯏꯕ? ꯃꯣꯏꯒꯤ ꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ? ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ. ꯀꯩꯝ ꯈꯟꯒꯅꯨ, ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯜꯂꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯃꯣꯡꯐꯝꯗꯣ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯌꯨꯝꯖꯥꯎꯗꯨ ꯌꯧꯔꯛꯂꯤ. ꯍꯦꯟꯕꯅ ꯒꯥꯔꯤꯗꯨ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡ ꯋꯥꯏꯡ ꯒꯦꯠ ꯌꯧꯒꯗꯕ ꯃꯤꯇꯔ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯐꯝꯗ ꯈꯝꯂꯝꯂꯦ. ꯌꯨꯝꯖꯥꯎꯗꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯂꯕꯁꯨ ꯃꯥꯅ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞꯇ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯗꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤ. ꯖꯦꯛꯁꯟꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯤ. ꯑꯗꯨꯒ ꯔꯤꯀꯤꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯤ. ꯍꯦꯟꯕꯅ ꯒꯥꯔꯤꯒꯤ ꯇ꯭ꯔꯪꯗꯒꯤ ꯌꯣꯠꯄꯥꯛ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯧꯊꯔꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝꯗꯨꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯤꯅꯤꯠ ꯈꯔꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯖꯦꯛꯁꯟꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯤꯉꯩ ꯂꯣꯏꯁꯤꯜꯍꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯃꯥꯡ ꯊꯥꯅ ꯆꯪꯉꯤ. ꯒꯦꯠꯇꯣ ꯂꯥꯟꯗꯨꯅ ꯃꯊꯪꯗ ꯍꯦꯟꯕ ꯑꯃꯨꯛ ꯆꯪꯉꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯧꯗꯨꯅ ꯔꯤꯀꯤꯕꯨꯁꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯦꯛꯁꯟꯗꯨ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ. ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯌꯨꯝꯖꯥꯎꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯝꯃꯤ. ꯉꯁꯥꯏ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯎꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒ ꯈꯖꯤꯛ ꯈꯦꯠꯅꯕꯒꯨꯝꯅ. ꯖꯦꯛꯁꯟ ꯋꯥꯈꯜ ꯌꯥꯡꯊꯣꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯅꯥꯝꯇ ꯂꯩꯔꯝꯂꯣꯏꯗ ꯃꯅꯨꯡꯗ. ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯔꯀꯥꯟꯁꯤꯗꯕꯨ ꯀꯅꯥ ꯂꯩꯔꯝꯗꯣꯏꯅꯣ? ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯥꯛꯂꯦ. ꯃꯣꯡꯐꯝ ꯃꯌꯥꯝ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯔꯤꯀꯤ ꯃꯆꯤꯜꯗ ꯁꯣꯜꯂꯤ. ꯑꯁ ꯂꯣꯏꯔꯦꯗꯅ. ꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯔꯦ, ꯀꯣꯟꯅ ꯂꯣꯏꯔꯣ. ꯁꯤ ꯍꯥꯏꯗꯨꯅ ꯌꯣꯠꯄꯥꯛ ꯑꯃ ꯍꯦꯟꯕꯅ ꯖꯦꯛꯁꯟꯗ ꯄꯤꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯔꯤꯀꯤꯗꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯈꯔ ꯄꯤꯔꯛꯂꯝꯃꯤ. ꯔꯤꯀꯤꯅ ꯍꯪꯉꯤ. ꯕꯦꯒꯁꯤꯡꯁꯤ ꯀꯩꯗꯧ ꯍꯥꯏꯅꯣ? ꯍꯦꯟꯕꯅ ꯑꯩꯅ ꯃꯣꯡꯐꯝꯁꯤꯡ ꯇꯧꯈꯥꯏꯔꯛꯈꯤ. ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯁꯔꯨꯁꯤꯡꯗꯣ ꯅꯪꯅ ꯆꯦꯔꯪꯗꯨꯗ ꯍꯥꯞꯂꯒ ꯖꯦꯛꯁꯟꯗ ꯑꯃꯨꯛ ꯄꯤꯈꯣ. ꯖꯦꯛꯁꯟꯅ ꯃꯣꯡꯐꯝ ꯑꯅꯧꯕ ꯇꯧꯕ ꯍꯧꯈꯤꯕꯒ ꯍꯦꯟꯕ ꯔꯤꯀꯤꯒꯅꯁꯨ ꯃꯥꯔꯛ ꯇꯧꯔꯝꯕ ꯃꯣꯡꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯣꯡꯐꯝꯗꯨ ꯇꯧꯈꯥꯏꯔꯤ. ꯃꯅꯨꯡꯗꯒꯤ ꯀꯨ ꯑꯃ ꯄꯨꯊꯣꯔꯛꯏ ꯍꯦꯟꯕꯅ. ꯀꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯐꯨꯜ ꯃꯌꯥꯝ ꯀꯨ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯁꯔꯨ ꯈꯔꯁꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯎꯔꯦ. ꯍꯦꯟꯕꯅ ꯁꯔꯨꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯒ ꯔꯤꯀꯤꯗ ꯄꯤꯔꯛꯂꯝꯃꯤ. ꯔꯤꯀꯤꯅ ꯁꯔꯨꯁꯤꯡꯗꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ. ꯖꯦꯛꯁꯟꯁꯨ ꯂꯧꯏ ꯔꯤꯀꯤꯅ ꯄꯤꯔꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯑꯗꯨ. ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯇꯧꯗꯨꯅ ꯂꯩꯔꯔꯕ ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯁꯤꯡꯗꯣ ꯍꯩꯗꯣꯛꯏ. ꯃꯗꯨ ꯂꯣꯏꯔꯒ ꯖꯦꯛꯁꯟꯅ ꯃꯍꯥꯛꯀꯤ ꯕꯦꯛꯄꯦꯛꯇꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ. ꯃꯗꯨ ꯎꯕꯗ ꯔꯤꯀꯤ ꯉꯛꯅ ꯍꯪꯂꯤ. ꯑꯗꯨ ꯏꯔꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨꯕꯣ? ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯖꯦꯛꯁꯟ ꯃꯀꯣꯛꯅꯣ. ꯑꯗꯨꯒ ꯏ ꯍꯥꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥ ꯑꯗꯨ ꯔꯤꯀꯤꯗ ꯄꯤꯗꯨꯅ ꯖꯦꯛꯁꯟꯅ ꯍꯥꯏꯔꯤ. ꯇꯣꯅꯤꯒꯤ ꯏꯅꯤ, ꯄꯥꯏꯁꯤꯜꯂꯣ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯏꯁꯦ ꯃꯣꯡꯐꯝꯗ ꯍꯩꯖꯤꯟꯕꯗ. ꯔꯤꯀꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯈꯨꯝꯃꯤ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯀꯤꯅ ꯃꯈꯨꯠ ꯅꯤꯛꯂꯤ ꯇꯧꯅ ꯂꯧꯁꯤꯜꯂꯤ ꯖꯦꯛꯁꯟꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯣ. ꯖꯦꯛꯁꯟꯁꯨ ꯑꯅꯧꯕ ꯃꯣꯡꯐꯝ ꯑꯃꯃꯨꯛ ꯇꯧꯕ ꯍꯧꯈꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯨ ꯔꯨꯝꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯃꯪꯂꯒ ꯂꯩꯔꯝꯃꯤ. ꯏꯊꯥ ꯊꯥꯖꯗꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯑꯃꯨꯛꯁꯨ ꯀꯥꯏ. ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯃꯄꯥꯜꯗꯒꯤ ꯅꯣꯛ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯥꯛꯏ. ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯅꯤꯡꯊꯦꯝ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ.
ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯕꯅꯣ? ꯊꯧꯕ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯅ ꯊꯥꯖꯈꯤꯗꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯁꯦꯡꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝ. ꯅꯤꯡꯊꯦꯝ ꯉꯛꯆꯥꯅꯅ ꯃꯃꯤꯠ ꯐꯠ ꯐꯠ ꯀꯨꯞꯄꯤ. ꯀꯩ ꯍꯥꯏꯕꯅꯣ ꯁꯥꯔ? ꯊꯧꯕꯅ ꯄꯥꯎꯈꯨꯝ ꯄꯤ. ꯑꯉꯥꯡ ꯃꯈꯣꯏ 5ꯒꯤ ꯋꯥꯔꯤꯗꯨꯒꯤꯅꯤ. ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯤ ꯇꯣꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯒꯗꯕ꯭ꯔꯥ ꯁꯥꯔ? ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯊꯧꯕ ꯃꯀꯣꯛ ꯅꯣꯝꯃꯤ. ꯅꯤꯡꯊꯦꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯔꯗꯁꯨ ꯊꯋꯥꯏ ꯃꯤꯔꯤꯜꯁꯤꯡꯗꯨꯅ ꯑꯋꯥꯕ ꯄꯤꯔꯛꯂꯕ ꯑꯣꯏꯔꯦ. ꯉꯔꯥꯡ ꯊꯧꯕꯅ ꯅꯤꯡꯊꯦꯝꯕꯨ ꯕ꯭ꯔꯦꯛ ꯂꯧꯍꯜꯂꯤ. ꯃꯇꯝ ꯈꯔ ꯑꯣꯐꯤꯁ ꯂꯥꯛꯈꯤꯅꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯍꯨꯠꯇ ꯑꯣꯐꯤꯁꯥꯔ ꯃꯉꯥꯜ ꯑꯣꯏꯅ ꯇꯣꯅꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯊꯣꯔꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ. ꯊꯧꯕꯒꯤꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕꯅꯤ. ꯇꯣꯅꯤꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯥꯅ ꯃꯃꯤꯠ ꯃꯪꯅ ꯎꯍꯧꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝ ꯃꯁꯥꯗ ꯑꯀꯤꯕ ꯑꯗꯨꯃꯛꯇꯤ ꯐꯥꯎꯈꯤꯕꯅꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯉꯥꯜꯅ ꯋꯥꯍꯪ ꯀꯌꯥ ꯅꯃꯝ ꯍꯪꯖꯤꯜꯂꯛꯄꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯎꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯃꯉꯥꯜꯗ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯝꯃꯤ. ꯃꯉꯥꯜꯗꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯦꯝꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯊꯥꯖꯁꯤꯔ ꯊꯥꯖꯒꯨꯝꯁꯤꯔ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯑꯃꯅ ꯃꯀꯣꯛꯇ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯉꯥꯜ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯂꯤ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯗꯨꯛ ꯁꯥꯊꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕ? ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯪꯉꯤ, ꯀꯩ ꯍꯥꯏꯕꯅꯣ? ꯃꯉꯥꯜ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛ ꯐꯦꯠ ꯐꯦꯠ ꯍꯥꯏ. ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯗꯣ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜꯗꯨ ꯃꯇꯣꯝꯇ ꯖꯦꯟꯁ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯀꯣꯔꯤꯗꯣꯔ ꯄꯔꯦꯡꯗꯨꯗ ꯂꯥꯞꯅ ꯂꯥꯞꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ. ꯄꯨꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ, ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯇꯨꯁꯨ ꯁꯨꯡꯈꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ. ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯥꯅ ꯃꯁꯥ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯩ. ꯃꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯔꯝꯃꯤ. ꯃꯉꯥꯜ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯇꯨꯡ ꯐꯠ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯣꯅꯤꯅ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯔꯤꯕ ICUꯒꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯈꯖꯤꯛ ꯃꯌꯥ ꯀꯥꯔꯞ ꯇꯧꯅ ꯂꯩꯕ ꯎꯏ. ꯃꯉꯥꯜ ꯃꯥꯒꯤ ꯕꯦꯜꯇ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯏ. ꯃꯁꯥꯗꯣ ꯃꯤꯁꯤꯡꯅ ꯁꯤꯡꯅ ꯂꯩ. ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯇꯣꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯣ. ꯇꯣꯅꯤ ꯈꯛꯇꯅꯤ ꯔꯨꯝꯗꯨꯗ ꯂꯩꯔꯝꯒꯗꯕꯁꯤ. ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯗꯨꯅ? ꯇꯣꯅꯤꯗꯤ ꯁꯤꯃꯤ ꯀꯣꯃꯥ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯔꯨꯝꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ. ꯃꯉꯥꯜ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯞꯂꯤ ꯇꯞꯂꯤ ꯇꯧꯅ ꯇꯣꯅꯤꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯃꯥꯅ ꯔꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯪꯍꯧꯗꯕ ꯃꯤꯠꯀꯨꯞꯇ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯒꯝ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯈꯤ. ꯃꯉꯥꯜ ꯉꯛꯆꯥꯅꯅ ꯄꯥꯈꯠꯅ ꯊꯣꯡꯖꯤꯜꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩ. ꯈꯪꯅꯕ ꯃꯤꯠꯀꯨꯞꯇ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯇꯣꯅꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯕꯦꯗ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯟꯈꯤ ꯃꯃꯤ ꯑꯗꯨ. ꯃꯃꯤꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯐꯝꯗꯣ ꯌꯣꯜꯍꯤꯡ ꯃꯅꯝ ꯅꯝꯂꯛꯈꯤ. ꯑꯗꯨꯒ ꯃꯃꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯒꯤ ꯏꯈꯦꯡ ꯆꯦꯟꯊꯔꯛꯏ. ꯃꯉꯥꯜ ꯃꯥꯒꯤ ꯃꯃꯤꯠ ꯃꯪꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯃꯥꯗꯤ ꯄꯨꯔꯥ ꯇꯔꯪ ꯆꯠꯈ꯭ꯔꯤ. ꯃꯃꯤꯅ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯈꯖꯤꯛ ꯍꯜꯂꯤ ꯃꯥꯒꯗꯣ. ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄꯗ ꯆꯤꯌꯥꯔ ꯑꯃꯗ ꯒꯣꯡ ꯊꯦꯡꯖꯤꯜꯂꯤ. ꯃꯈꯣꯜꯗꯨ ꯀꯣꯔꯤꯗꯣꯔ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯟꯗꯨꯅ ꯇꯥꯏ. ꯃꯈꯣꯜꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯕ ꯃꯃꯤ ꯑꯗꯨ ꯇꯣꯅꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ. ꯑꯗꯨꯒ ꯃꯇꯨꯡ ꯇꯞꯅ ꯑꯣꯟꯗꯨꯅ ꯃꯉꯥꯜꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯗꯨꯒꯤ ꯃꯃꯤꯠꯀꯤ ꯁꯔꯨꯛ ꯑꯗꯨꯇꯃꯛ ꯉꯧꯔꯣꯛ ꯉꯧꯏ. ꯑꯗꯨꯒ ꯃꯆꯜꯃꯥꯜꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯉꯥꯡꯇꯛ ꯇꯧꯅ ꯎꯏ. ꯃꯃꯤꯗꯨ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯉꯥꯜꯂꯣꯝꯗ ꯃꯁꯥ ꯄꯨꯂꯞ ꯂꯩꯁꯤꯜꯂꯛꯂꯝꯃꯤ. ꯃꯉꯥꯜ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ
ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯄ ꯅꯠꯇꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯨꯁꯤꯟꯃꯨꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯉꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯁꯛꯇꯝ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯍꯜꯂꯤ꯫ ꯃꯉꯥꯜꯗꯨ ꯑꯃꯨꯛ ꯉꯁꯥꯏ ꯅꯤꯡꯊꯦꯝꯅ ꯐꯝꯍꯧꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯃꯨꯁꯤꯟꯃꯨꯕ ꯃꯃꯤ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤ, ꯌꯥꯝꯅ ꯅꯛꯅ꯫ ꯃꯉꯥꯜ ꯃꯌꯥ ꯀꯥꯊꯣꯛꯏ, ꯅꯤꯡꯊꯦꯝ ꯀꯧꯒꯦ ꯈꯟꯅ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯅꯥꯎꯗꯒꯤ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯤ ꯑꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ, ꯑꯀꯤꯕ ꯈꯣꯟꯊꯣꯛꯇ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯃꯉꯥꯜ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯅꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯄꯣꯊꯥꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯅꯤꯅ ꯂꯩꯔꯤꯕ ꯔꯦꯟꯠꯇꯨꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯎꯔꯤ ꯃꯐꯝꯗꯨ ꯎꯖꯥꯔ ꯃꯦꯂꯥ ꯁꯥꯔꯝꯂꯤꯕꯗꯣ꯫ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯂꯤ꯫ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯆꯪꯅ ꯔꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯗꯨ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯍꯜꯂꯣ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯖꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯣꯏ ꯕꯕꯥ? ꯃꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯄꯥ ꯁꯦꯟꯅꯕ ꯂꯥꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ ꯀꯣꯔꯤꯗꯔꯗ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯂꯥꯛꯎ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯃꯥꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯒ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯠꯁꯤ, ꯏꯆꯥꯅꯤꯄꯥ ꯃꯇꯣꯝꯇ ꯉꯥꯏꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯃꯄꯥꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯗ ꯍꯥꯡꯇꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯗꯨꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ? ꯃꯄꯥꯗꯨꯅ, ꯊꯣꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯅꯤ꯫ ꯃꯃꯥꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯥꯡꯇꯣꯛꯄ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯨꯗ ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯕ ꯍꯦꯟꯕꯒꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯤꯡ 3-4ꯔꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯦꯟꯕꯒꯤ ꯃꯄꯥ ꯂꯣꯀꯦꯟꯅ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯂꯤ꯫ ꯍꯜꯂꯣ꯫ ꯇꯣꯅꯤꯒꯤ ꯃꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯃꯣ ꯂꯣꯀꯦꯟ, ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯂꯣꯀꯦꯟꯅ ꯈꯨꯝꯃꯤ, ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯐꯦꯗ ꯅꯪꯅ ꯁꯤꯒ ꯄꯨꯟꯅ ꯂꯩꯅꯦ, ꯀꯩ ꯍꯥꯏꯒꯦꯅꯦ? ꯇꯣꯅꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯃꯣ, ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯕꯤꯌꯨ, ꯑꯉꯥꯡꯁꯤꯡꯗꯣ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯔꯛꯂꯅꯤꯌꯦ꯫ ꯂꯣꯀꯦꯟ ꯉꯛꯆꯥꯅꯅ, ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯏꯕꯦꯝꯃ, ꯇꯥꯃꯣꯁꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯔꯨꯝꯗ ꯆꯪꯕꯤꯌꯣ, ꯃꯈꯣꯏ ꯃꯇꯣꯝꯇ ꯊꯝꯒꯅꯨ, ꯑꯩꯒ ꯃꯣꯏ ꯕꯕꯥꯒꯁꯨ ꯏꯆꯥꯅꯤꯄꯥꯒꯤ ꯔꯦꯟꯒꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯥꯜꯂꯤ ꯃꯄꯥꯜꯗꯒꯤ꯫ ꯈꯨꯂꯩ ꯊꯨꯅ ꯂꯣꯀꯦꯟꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯗꯣ ꯀꯦꯐꯦꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯦꯂꯤꯚꯦꯇꯔ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯦꯂꯤꯚꯦꯇꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯀꯦꯟꯗ ꯍꯪꯉꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯇꯥꯃꯣ? ꯁꯅꯥꯒꯤ ꯃꯅꯥꯛꯇꯔꯣ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕꯁꯤꯕꯣ? ꯂꯣꯀꯦꯟꯅ ꯈꯨꯝꯃꯤ, ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯚꯦꯇꯔ ꯃꯅꯨꯡꯒꯤ ꯐ꯭ꯂꯣꯔ ꯃꯁꯤꯡ ꯇꯥꯛꯂꯤꯕ ꯅꯝꯕꯔꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯝꯕꯔꯗꯨ 6ꯇ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ, ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯣꯀꯦꯟ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ, 6th ꯐ꯭ꯂꯣꯔꯗꯒꯤ ꯍꯦꯟꯗ꯭ꯔꯦꯅꯦ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯑꯦꯂꯤꯚꯦꯇꯔꯒꯤ ꯍꯦꯛ ꯃꯄꯥꯜꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯣꯀꯦꯟꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃꯈꯛ ꯑꯦꯂꯤꯚꯦꯇꯔꯒꯤ ꯃꯊꯛꯇꯨꯗ ꯅꯞꯇꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯑꯦꯂꯤꯚꯦꯇꯔꯒꯤ ꯃꯩꯗꯨꯁꯨ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯀꯦꯟꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃꯒꯤ ꯗ꯭ꯔꯣꯞ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯃꯍꯤꯗꯨ ꯃꯈꯨꯠꯅ ꯐꯠ ꯅꯥꯟꯊꯣꯛꯏ, ꯑꯗꯨꯒ ꯈꯨꯠꯁꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯀꯔꯤ ꯃꯍꯤꯅꯣ ꯍꯥꯏꯗꯅ ꯏ ꯑꯣꯏꯔꯝꯂꯦ꯫ ꯂꯣꯀꯦꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯑꯦꯂꯤꯚꯦꯇꯔꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯃꯊꯛꯇꯒꯤ ꯅꯣꯡ ꯇꯥꯕꯒꯨꯝꯅ ꯏ ꯉꯥꯛꯇ ꯍꯩꯊꯔꯛꯂꯤ ꯍꯟꯗꯛꯇꯤ꯫ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯂꯣꯀꯦꯟꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯐꯝꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯒ ꯌꯣꯠꯂꯤꯡ ꯃꯅꯝꯁꯨ ꯅꯝꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯏꯪ ꯑꯁꯤꯒꯤ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇ
ꯍꯦꯟꯕ ꯔꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯣꯡꯐꯝꯁꯤꯡ ꯇꯧꯈꯥꯏꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯃꯣꯡꯐꯝꯗ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯄꯨꯟꯅ ꯍꯛꯆꯥꯡ ꯃꯔꯤꯗꯤ ꯑꯅꯧꯕ ꯃꯣꯡꯐꯝꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯦꯟꯕꯅ 5 ꯁꯨꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯣꯡꯐꯝ ꯇꯧꯈꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯔꯤꯀꯤꯅ ꯐꯠ ꯃꯣꯡꯐꯝꯗꯨꯗ ꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯌꯥꯏ ꯁꯅꯥꯗꯦꯕꯤ ꯍꯥꯏꯗꯨꯅ ꯏꯔꯝꯂꯦ꯫ ꯔꯤꯀꯤꯒꯤ ꯍꯣꯔꯔ ꯀꯦꯔꯦꯛꯇꯔꯅꯤ꯫ ꯒꯦꯝꯗꯨ ꯁꯥꯟꯅꯔꯨꯕ ꯏꯀꯨꯏ ꯀꯨꯏꯗ ꯔꯤꯀꯤ ꯃꯥꯕꯨ ꯏꯇꯠ ꯇꯠꯇꯅ ꯑꯣꯜꯂꯛꯈꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯔꯛꯈꯤꯕꯤ ꯅꯤꯄꯤ ꯑꯗꯨꯅꯤ ꯌꯥꯏ ꯁꯅꯥꯗꯦꯕꯤ꯫ ꯌꯥꯏ ꯁꯅꯥꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯤꯄꯤ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯚꯤꯛꯇꯤꯝ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯅꯤꯄꯤꯅꯤ ꯌꯥꯏ ꯁꯅꯥꯗꯦꯕꯤ꯫ ꯔꯤꯀꯤꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯦꯟꯕꯅ ꯃꯣꯡꯐꯝ ꯑꯗꯨ ꯇꯧꯈꯥꯏꯔꯤꯕꯗꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯏ ꯃꯊꯛꯇ ꯅꯣꯟꯈꯠꯇꯨꯅ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯣꯡꯗꯨ ꯈꯖꯤꯛ ꯍꯧꯔꯦ, ꯂꯦꯞꯀꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛꯁꯨ ꯐꯥꯒꯠꯂꯛꯄꯗꯨꯗ ꯃꯇꯥ ꯑꯃꯗ ꯀꯟꯅ ꯆꯨꯔꯛꯂꯤꯕꯗꯨꯗ ꯊꯧꯅꯥ ꯐꯔꯕ ꯖꯦꯛꯁꯟ ꯐꯥꯎꯕ ꯍꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ꯫ ꯑꯅꯧꯕ ꯃꯣꯡꯐꯝ ꯑꯃ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯖꯦꯛꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦꯟꯕ ꯄ꯭ꯔꯞ ꯇꯧꯔꯣ, ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯍꯦꯟꯕꯁꯨ ꯈꯨꯝꯂꯤ, ꯍꯣꯏ, ꯅꯣꯡ ꯆꯨꯕꯒꯤ ꯂꯩꯕꯥꯛꯁꯨ ꯌꯥꯝꯅ ꯅꯥꯟꯕꯅꯤꯅꯅꯦ ꯊꯨꯅ ꯇꯧꯕ ꯉꯝꯗꯦ꯫ ꯍꯦꯟꯕꯅ ꯔꯤꯀꯤꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯨꯗ ꯔꯤꯀꯤꯁꯨ ꯍꯦꯟꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯔ ꯂꯩꯔꯝꯂꯤꯕꯗꯨ ꯔꯤꯀꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯔꯤꯀꯤꯁꯨ ꯐꯝ ꯑꯃꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯣ ꯅꯣꯡ ꯆꯨꯕꯒꯤ ꯀꯥ ꯍꯦꯟꯅ ꯅꯥꯟꯕ ꯑꯣꯏꯕꯅ ꯔꯤꯀꯤꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯗꯨ ꯂꯣꯏꯅꯅ ꯌꯥꯏꯁꯅꯥꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯍꯦꯟꯕ ꯃꯃꯤꯠ ꯂꯪꯊꯣꯛꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯖꯦꯛꯁꯟꯁꯨ ꯔꯤꯀꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯔꯤꯀꯤ! ꯑꯗꯨꯕꯨ ꯔꯤꯀꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ꯫ ꯔꯤꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯌꯥꯎꯈ꯭ꯔꯤꯕ ꯌꯥꯏꯁꯅꯥꯒꯤ ꯀꯨꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯈꯤꯔꯝꯃꯤ꯫ ꯏꯃꯝ ꯃꯝꯂꯕ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯔꯤꯀꯤ ꯄꯥꯈꯠꯅ ꯁꯣꯜꯂꯤ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯔꯤꯀꯤꯗꯨ ꯀꯨ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ, ꯍꯦꯟꯕ, ꯖꯦꯛꯁꯟ, ꯑꯩꯕꯨ ꯆꯤꯡꯈꯠꯂꯣ, ꯑꯩ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯣ꯫ ꯖꯦꯛꯁꯟꯁꯨ ꯃꯈꯨꯠꯇ ꯌꯣꯠꯀꯤ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯡꯐꯝꯗꯨꯗ ꯆꯣꯡꯊꯩ, ꯑꯗꯨꯒ ꯀꯨꯗꯨꯕꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯖꯦꯛꯁꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯨꯗꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯖꯦꯛꯁꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦꯟꯕꯗ, ꯍꯦꯟꯕ, ꯎꯄꯥꯏ ꯑꯃ ꯊꯤꯁꯤ, ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯈꯨꯠꯂꯥꯏꯁꯤꯅ꯫ ꯍꯦꯟꯕ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯔꯪ ꯆꯅꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩ, ꯈꯔꯒ ꯀꯤꯕꯒ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒ ꯃꯥꯗꯤ ꯋꯥꯈꯜ ꯄꯨꯔꯥ ꯕ꯭ꯂꯦꯡ ꯆꯠꯈ꯭ꯔꯦ꯫ ꯖꯦꯛꯁꯟ ꯑꯃꯨꯛꯁꯨ ꯀꯧꯔꯛꯂꯝꯃꯤ, ꯍꯦꯟꯕ! ꯍꯦꯟꯕ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ, ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏꯗꯅ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯀꯨꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯇꯞꯅ ꯁꯨꯝ ꯄꯨꯊꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯦꯟꯕ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯦꯛꯁꯟ, ꯀꯨꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯄꯨꯊꯈ꯭ꯔꯦ꯫ ꯖꯦꯛꯁꯟ ꯐꯠ ꯌꯦꯡꯊꯩ, ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯔꯤ ꯀꯨꯗꯨ ꯑꯁꯨꯝ ꯄꯨꯊꯈꯤꯕꯗꯨ꯫ ꯔꯤꯀꯤꯗꯤ ꯌꯥꯏꯁꯅꯥꯗꯦꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨ ꯃꯅꯨꯡꯗꯨꯗ ꯌꯥꯎꯈ꯭ꯔꯦ꯫